Maiti masasingna mimanadraba Jesam Abdul Kadir hatnabadadi yambana khigi video mayam ama sembiri ado handak porompatta Pangal nupi ama tummingenda magta thangna lelaga hatlamme habadu madu matangdadi semakte kamai tawbanu sini Pangal masen oitaragadi kisum kaidrabra sine ko sidaida aina haijaningbadi silnaw sing maduda video semuraga karinu adugumba mi amadugi matangda ko ziki hariba Pangal nupi ama hatlambado madugi matangsida karino bo haigadab leirise hariba midu law aini matungina phangpham thokpa magi maximum punishment do obviously madu phangan pham thoi tawbatabu masida isilnaw singna maru pang singna khangbigadabdi aigi video khudimakta aigi main objective se karino aina video semjabagi main objective se karino haitaragadi akhoi tongan tonba community mayamam leibase masi nuksi sanana amato ina leiminaba aduga kanagumba misak amana natraga misak kharana fattaba mayamna yadaba thaba amatoba taragadi madugumba singdugi mayokta akhoi amatoina punna leminaba haiba sigi wakalon sidi communalism gi oiba pot community the best of a pot masi ai kaidonungda support tawdieba ko hojike hairudugi oinadi kai haitare yamna laibak thiba thodokni tawigum sum akhoi gi community amaga maraksida kano tawbadi leitre ada manaba masen hatnaradi adum yaradra haibagi pot adu itaragadi kari haigadagi haikansida manaba masen haib leiti mi hatpa mi haibasidi mi hatpa mi amana phangadaba magi phangpham thokpa dandi do chap sana phangpham thoi masine gi stand se ko any pangan hatpa oiro maiteina hatpa oiro ai gi wakalon se akhoi any person namako maiteina panganam hatlam gera pangan maitei hatlam gera madu mi amado asai maral leiriba mi do madu gi mi do maximum punishment phanghanba khoi myam se hairiba mi do madu punishment phanghan gadabani ena pangan oigera maitei oigera akhoi gi christian oigera any person ko pumnamak se akhoi pumnamak se phattaba singdugi against ta amatoina lemina ba haiba wakalon sine aduga aina he yam toina so haijabado akhoina aiga dharma manari haira kanda support toba chumba taraga su lanba taraga su mit mai tum salaga adum support togani even lala phawada mit na tum salaga tongan be angle lamadagi putho akanda chumnaba haitare ko adugumba mawongda present tonaba hotnaba sigi pot sigi completely against leijaba mi ne bai matam chupada ko aigi video singda dum haijabaduni aran mami sogatpagi kasu artha leite aiga dharma managera aiga mari mata thokna ba oigera oining ba mi oigera ko dharma gi matang sida muk lakiba dharma manari hair kanda aine he haibado aiga dharma manai hair kanda loine heta aine yagani haib leiti ai busu aiga dharma manai haiba mi singna loima heta blind da khoi gi dharma se samanna ba follow to minaba mi sa mani hair kanda aina tawbu khuding chungera langera loine heta support to gani haib leiti aina ngangba oiro natraga aina kayumba thaba ama tobo oiro madu chumme haitaragadi madugi damak toina support toba stand dugi damak tako aigi identity natraga aigi dharma natraga aigi community da base toroga nataba sine ba aina khwaidagi pamjaba potse masine ba aina mayam da influence tawning base karigumba mi amatang oitarasu mi ani dang oitarsu influence toba positive oiba mong da ngamagadi haibase dharma gi haitaragadi amtang haigene hojiki Pangal nupi ama haliba mido akhoi Islam dharma sida mi hatpa haibasiu kari karam bajaga da kadawaida ta igi mi am hataragadi masi kaidonungda akhoi jannat ta heaven da kaidonungda chalaroi haibasi sigi potse haib phanam namaral adu ada mayam leitaragasu mapu da haijan onjaraga natraga aina lankiba mayam do madu kokpi na ba haira kanda karigumba mapu na kokpi kibasu yai hai ko adubu intentionally mi am hatpa haibadudi mi amagi thawai lo ba haibadudi ko madudi mapuna madudi ngakpi gani haibagi pote ayam ta thengna driba hoje phobad aduna hoje ke hairba mi hatpa nupa se nupa or nupi hoje ki nupi hatlami ba mi se sima muslim ne haira kan ma kamaina jannat ta natragi heaven da zat ka doino mapuna lepkada bani lepadi tobabu akhoi da takpi riba akhoi gi teachings tu gi matungi nadi mi am hata ragadi ma kaidonu da jannat ta chatlaroi akhoi na sansar da prithvi da lai sidi matam khara khatangi ni na takpi ko
matam khara khatangi lakpane hoina sangsar sida lai sidi asigi matam sida akoina kari toromge natraga kamaina leramge habado maduda depend tawdoine ba heng heaven natraga hell da sat paibase ada maina mi hatliba mi se aiga dharma manai haira kanda kamaina tawdana aina support tawrudoino osini any person nama maiti ama hatlamba oitaraga pangan machamana tribal ama hatlamba oitaraga nattaba mingonda tathi tawoina karigumba ama tawramba taraga madu aina kaidowi support tawrudoino haibaduni aina adum haijabaduni aigi stand always hanadagi lerpa stand dog ngasi su dum lengdana am lei silnaw sing mayam gi maraktagi mi mayam yambani na hoi wakhalda kari khalaga hari no haibadudi khangre tobo aina hainibadi masida chesam abdul kadir hatpada khoigi ngasai communal gi potoina mayam sigi akhoi leminariba mayam isilnaw sing sigi marakta satnagadagi tawbagi moong ama hek manba adu mo haiwata hainaba mayam do madugi potu khwai pamjadabana maram oirakanda ina video semjabane madudi community da base toba communal do ina pull up oina group oina sat hanbi gano oina mara leba mi khara do dum tan ni piba magi logi aini matungina ama haijabani isilnaw sing sigi porompat ki sida khoigi nupi do hatpado madudi kasum kaidri haiba pot leite ko video semaktre haira kanda aduni isilnaw sing akhoi miyoi bajati gi magi bangi dharma amam loina chatna bangaktani aina saliba dharma se mi atei su loina chatlo haibadi hekte yaroi daba oiba aduga aina su mi atopagi dharma do madu loina follow to haibadudi yaroi daba oibanina masa gi leiriba dharma da hairi du phawbadi chumna chat taragadi akhoi miyoi ba laiminariba mayam sigi marakta yengthina ba phawdi leiroidra khatna chaina ba adugumba phawdi thoidra haibaduni isa gi dharma du phawbadi chumna satpiba ko aigisu weakness mayam leramgani dharma na haiba khudimak 100% follow to bang amam daba yai to tabu mayam gi oiba satna ba yaga daba pot haiba madi leidana ko madu phawadi khoi si tongminaba aduna porompat ki madu gi dusu karamba condition da kamai lei khrabno khangde to tabu madu matang da khangde maximum punishment do phangbo isanu ko justice phangbo isanu leikhidriba nupi duda leikhidriba mi duda ko aduni ain haijening bisi silnaw sing madu video semdaba madu maitei man halam taragadi semakta hoi maitei man halam taragadi semam bayai chance to henna mina hangaktra so hair to semam bayai kari gino hakanda akhoi manipur da ain haijabaduni aina pamjadaba se communalism se koi community da base to pot se mi amana lalaga pulap chensinam se si khwai pamdabani na ai mina haidra so admai toram taragadi already hana na video do semam bayai adu sigi matang sida so hoi ai gi marong pang ngasai gi silnaw sing na hangbirapado manaba masen hatnaradi kesum kaidra bra hangbado adu da su chap maniko mara leiba mi do maximum punishment thank you everyone